ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯂꯧꯃꯤꯁꯤꯡꯅ ꯎꯔꯨꯝ ꯊꯤꯗꯨꯅ ꯑꯋꯥꯕ ꯄꯣꯊꯥꯕ, ꯂꯧꯔꯥꯡ ꯁꯨꯔꯨꯕ ꯁꯤꯟꯃꯤꯁꯤꯡꯅ ꯆꯤꯡꯌꯥꯒꯤ ꯊꯦꯜꯗ ꯑꯋꯥ ꯄꯣꯊꯥꯕꯒꯨꯝ ꯋꯥꯔꯕ ꯊꯃꯣꯏ ꯑꯗꯨꯅ ꯇꯅꯧꯔꯕꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯕꯗ ꯄꯣꯊꯥꯖꯕꯅꯤ꯫ ꯊꯃꯣꯏꯅꯨꯡꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯑꯀꯣꯏꯕ ꯁꯤꯟꯕ ꯊꯨꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯥꯇꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤꯅꯤ꯫ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯀꯌꯥ ꯍꯧꯈꯤꯕ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯅꯨꯡꯁꯤ ꯁꯩꯍꯧ ꯑꯁꯤꯗꯤ ꯀꯣꯛꯍꯟꯕ ꯉꯝꯗꯦ꯫ ꯏꯉꯥꯒꯤ ꯀꯜꯂꯕ ꯅꯣꯡꯖꯨ, ꯁꯖꯤꯕꯨꯒꯤ ꯀꯜꯂꯕ ꯅꯣꯡꯂꯩ, ꯅꯤꯡꯊꯝꯒꯤ ꯀꯜꯂꯕ ꯎꯂꯦꯟ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯥꯝꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯄꯣꯛꯄ ꯉꯝꯕ ꯂꯩꯇꯕꯅ ꯃꯌꯦꯡ ꯃꯆꯦꯠ ꯑꯃꯠꯇ ꯇꯥꯗ ꯊꯃꯣꯏꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯄꯨ ꯂꯥꯠꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯊꯝꯂꯤꯕꯅꯤ꯫ ꯐꯣꯟ ꯑꯗꯨꯗꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯈꯨꯝꯂꯛꯇꯕꯗꯨꯗ ꯃꯦꯂꯩ ꯁꯅꯥꯗꯣ ꯍꯟꯖꯤꯟꯅ ꯑꯃꯨꯛꯀꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯐꯣꯟ ꯇꯧꯕꯤꯔꯛꯏꯁꯤꯕꯣ? ꯍꯜꯂꯣ, ꯇꯥꯕꯤꯕ꯭ꯔꯣ? ꯍꯟꯖꯤꯟꯅ ꯑꯃꯨꯛꯀꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯈꯜ ꯑꯃꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥꯗꯣ ꯋꯥꯈꯜ ꯑꯣꯏꯔꯛꯇꯨꯅ ꯇꯍꯥ ꯇꯍꯥꯅ ꯈꯨꯝꯃꯤ꯫ ꯁꯅꯥ, ꯑꯩ ꯈꯪꯗ꯭ꯔꯕꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯦꯂꯩ ꯁꯅꯥꯗꯣ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯉꯥꯏꯍꯥꯛ ꯅꯨꯄꯤ ꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯝꯉꯥꯟꯕ꯫ ꯑꯩꯅꯤ ꯑꯣꯟꯊꯣꯛꯏꯗ ꯁꯅꯥ, ꯅꯪ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯐꯥꯎꯕ ꯈꯪꯗ꯭ꯔꯕꯣ? ꯅꯣꯛꯐꯦꯠ ꯇꯧꯏ ꯅꯨꯄꯤꯗꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ꯫ ꯃꯦꯂꯩ ꯁꯅꯥ ꯊꯃꯣꯏꯗ ꯍꯔꯥꯎꯖꯩ, ꯑꯗꯨꯅ ꯇꯍꯥ ꯇꯍꯥ ꯈꯨꯝꯃꯤ ꯃꯀꯥ ꯂꯥꯝꯅ꯫ ꯑꯩꯅ ꯇꯥꯈ꯭ꯔꯦꯅ ꯈꯜꯂꯦꯕ ꯙꯥꯡꯉꯥꯟꯕ, ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯗꯕ, ꯑꯗꯨꯒꯤꯅꯤ ꯌꯥꯝ ꯊꯥꯖꯗꯦ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯏ ꯅꯪꯅ ꯑꯁꯨꯝꯅ ꯐꯣꯟ ꯇꯧꯔꯛꯄꯁꯦ꯫ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯝꯂꯛꯄꯗꯨꯕꯨ ꯇꯥꯔꯒ ꯇꯝꯉꯥꯟꯕ ꯃꯇꯣꯝꯇ ꯅꯣꯛꯐꯦꯠ ꯇꯧꯖꯩ, ꯇꯞꯅ ꯋꯥ ꯃꯈꯥꯁꯨ ꯇꯥꯔꯛꯏ꯫ ꯑꯗꯣ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪꯕꯣ? ꯊꯕꯛꯀ ꯆꯤꯟꯕ꯭ꯔꯣ? ꯉꯥꯛꯇꯪ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯣ? ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤ ꯐꯤ ꯍꯣꯡꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤꯕ ꯅꯨꯄꯤꯗꯨ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯏ꯫ ꯇꯧꯒꯗꯕ ꯃꯊꯧ ꯑꯗꯨꯕꯨ ꯂꯥꯏꯊꯣꯛ ꯃꯃꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯌꯦꯡ ꯇꯞꯅ ꯈꯨꯝꯃꯤ꯫ ꯂꯩꯇꯦ, ꯌꯥꯅꯤꯌꯦ ꯁꯥꯟꯅꯕ, ꯉꯥꯛꯇꯪ ꯄꯣꯊꯥꯕ ꯑꯣꯏꯅ꯫ ꯑꯣ, ꯅꯪꯁꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯕ꯭ꯔꯣ? ꯋꯥꯔꯝꯃꯅꯤ ꯇꯧꯔꯤꯁꯦ꯫ ꯋꯥꯗꯦꯗ, ꯁꯨꯝ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯣ ꯙꯥꯡꯉꯥꯟꯕꯗꯤ ꯀꯩꯗꯧꯔꯤꯒꯦ? ꯑꯩꯔꯣ, ꯑꯣꯐꯤꯁꯇ ꯂꯩꯔꯤ, ꯉꯥꯛꯇꯪ ꯂꯩꯔꯗꯤ ꯍꯜꯂꯅꯤ꯫ ꯁ꯭ꯇꯥꯐ ꯑꯌꯥꯝꯕ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯕꯅꯤ꯫ ꯏꯆꯤꯛ ꯆꯤꯛꯊꯔꯛꯄꯁꯤꯗ ꯅꯪꯅ ꯅꯍꯥꯟ ꯄꯤꯔꯛꯄꯗꯣ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯄꯗ ꯄ꯭ꯔꯣꯞ ꯇꯧꯔꯛꯏꯅꯤ ꯀꯣꯜꯁꯦ, ꯄꯥꯏꯔꯛꯀꯗ꯭ꯔꯥ ꯄꯥꯏꯔꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯥꯟꯅꯔꯒ꯫ ꯅꯨꯄꯥ ꯑꯗꯨꯅ ꯈꯣꯏꯗꯥꯖꯅ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯦꯂꯩ ꯁꯅꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯏ꯫ ꯈꯜꯂꯤ ꯋꯥꯈꯜ ꯑꯗꯨꯅ ꯃꯇꯝ ꯑꯃꯗ ꯃꯥꯒꯤꯗꯃꯛ ꯂꯦꯞꯈꯤꯕ, ꯃꯥꯒ ꯅꯨꯡꯁꯤꯅꯈꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯍꯥꯏꯅ꯫ ꯃꯔꯝꯗꯤ ꯑꯍꯣꯡꯕ ꯑꯃ ꯅꯨꯄꯥ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯐꯝꯗ ꯎꯠꯇꯦ꯫ ꯃꯦꯂꯩ ꯁꯅꯥ ꯇꯞꯅ ꯃꯈꯥ ꯇꯥꯏ꯫ ꯑꯣꯐꯤꯁꯇ ꯂꯩꯔꯒꯗꯤ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯦ, ꯍꯟꯅꯅꯕ ꯇꯧꯔꯗꯅ, ꯋꯥꯔꯝꯃꯅꯤ꯫ ꯐꯣꯟ ꯊꯝꯃꯅꯤꯡꯕ ꯃꯥꯜꯂꯤꯗ, ꯊꯝꯃꯣ ꯍꯥꯏꯔꯣ? ꯑꯗꯨꯒꯤ ꯅꯠꯇꯦ, ꯁꯨꯝ ꯅꯪꯗꯣ ꯋꯥꯔꯝꯃꯅꯤꯅ ꯇꯧꯕꯅꯤ꯫ ꯀꯩꯒꯤꯅꯣ ꯐꯠꯇꯅ ꯈꯜꯂꯤꯗꯦ? ꯀꯅꯥꯅꯕꯨ ꯈꯜꯂꯣꯏꯗꯣꯏꯅꯣ? ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯅꯪ ꯑꯩ ꯄꯥꯎ ꯐꯥꯎꯅꯗꯕ, ꯑꯗꯨꯒ ꯁꯠ ꯑꯃꯨꯛ ꯊꯝꯃꯣ ꯍꯥꯏꯔꯤꯗꯣ ꯋꯦꯇꯤꯡ ꯆꯪꯅꯗꯣꯏꯔ ꯁꯤꯅꯤ? ꯀꯣꯆꯤ ꯑꯃ ꯀꯣꯠꯅ ꯍꯪꯒꯦ ꯌꯥꯎꯅ ꯍꯪꯕ ꯋꯥꯍꯪꯅꯤ ꯅꯨꯄꯥ ꯃꯍꯥꯛꯅ ꯃꯔꯧ ꯂꯩꯅ꯫ ꯑꯗꯨꯕꯨ ꯏꯄꯪ ꯄꯪꯖꯕꯤ ꯏꯆꯝ ꯆꯝꯖꯕꯤ ꯃꯍꯥꯛꯅ ꯀꯔꯤꯕꯨ ꯑꯍꯦꯟꯕ ꯑꯃ ꯈꯟꯗꯨꯅ ꯇꯞꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯈꯨꯝꯖꯔꯛꯏ꯫ ꯏꯁ, ꯀꯗꯥꯏꯗꯩꯅꯣ? ꯑꯩ ꯈꯪꯅꯕ ꯃꯤ ꯂꯩꯇꯦ, ꯑꯩꯉꯣꯟꯗ ꯀꯅꯥꯅꯁꯨ ꯀꯣꯜ ꯇꯧꯔꯣꯏ, ꯋꯦꯇꯤꯡ ꯆꯪꯅꯕ ꯃꯤ ꯀꯝꯇ ꯂꯩꯇꯦ꯫ ꯁꯨꯝ ꯍꯥꯏꯕꯅꯤꯗ꯫ ꯑꯗꯣ ꯁꯅꯥ, ꯑꯩꯈꯣꯏꯅꯤ ꯑꯃꯨꯛꯇꯪ ꯎꯅꯔꯁꯤ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ꯫ ꯎꯅꯔꯒ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯗꯣꯏꯅꯣ? ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯗꯨꯝ ꯂꯥꯛꯆꯔꯁꯅꯤ, ꯑꯩꯁꯨ ꯈꯪꯗꯦ꯫ ꯑꯣꯏꯗꯕ ꯉꯥꯡꯕꯁꯦ ꯑꯩꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯉꯨꯀꯣ꯫ ꯅꯨꯄꯥ ꯑꯣꯏꯔꯒ ꯀꯩꯒꯤ ꯂꯥꯏꯌꯦꯡꯉꯅꯤ ꯐꯥꯏꯒꯦ ꯈꯜꯂꯤꯅꯣ? ꯑꯩꯒ ꯎꯅꯅꯤꯡꯕ, ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤꯗꯣ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯅꯤꯡꯕꯒꯤ ꯅꯠꯇ꯭ꯔꯥ? ꯑꯩꯒꯤ ꯏꯒꯨꯟ ꯅꯤꯡꯊꯤꯅ ꯈꯪꯂꯒ ꯀꯔꯤꯒꯤ ꯑꯃꯨꯛ ꯈꯪꯗꯕ ꯁꯥꯔꯤꯅꯣ? ꯅꯪꯁꯨ ꯈꯪꯅ ꯈꯪꯅ ꯍꯪꯕꯒꯤ ꯆꯩ ꯆꯥꯒꯦꯔꯣ? ꯆꯩ ꯆꯥꯕꯒ ꯂꯩꯔꯤ ꯙꯥꯡꯉꯥꯟꯕ, ꯅꯪꯒꯤꯗꯤ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤ ꯂꯩꯔꯕꯣ? ꯂꯩꯌꯦ, ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩ, ꯃꯥꯅ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ꯫
ꯃꯥꯟꯅꯗꯕ ꯅꯨꯄꯤ ꯑꯃ ꯑꯩ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯇꯝꯉꯥꯟꯕ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯀꯥ ꯂꯥꯝꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕ ꯈꯖꯤꯛ ꯄꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯁꯦꯀꯦꯟ ꯈꯔ ꯂꯩ꯫ ꯅꯨꯄꯤ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯗꯨꯗ ꯍꯟꯖꯤꯟꯅ ꯑꯃꯨꯛꯀꯁꯨ ꯅꯨꯡꯁꯤꯅ ꯇꯞꯅ ꯀꯧꯔꯛꯏ꯫ ꯇꯥꯕ꯭ꯔꯣ ꯁꯅꯥ? ꯇꯥꯏ, ꯀꯩ ꯍꯥꯏꯒꯦ? ꯌꯥꯕ꯭ꯔꯣꯕ ꯑꯩꯈꯣꯏ ꯅꯤꯡꯅꯁꯦꯕ? ꯎꯅꯔꯒ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯗꯣꯏꯅꯣ ꯗꯥꯉꯥꯟꯕ? ꯊꯥꯏꯅꯗꯧꯅ ꯑꯉꯥꯡꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯑꯉꯥꯡ ꯅꯠꯇꯕꯁꯤꯅꯅꯤ ꯑꯩꯅ ꯎꯅꯁꯦꯅ ꯍꯥꯏꯁꯦ꯫ ꯅꯪꯅ ꯌꯦꯁ ꯑꯣꯔ ꯅꯣ ꯈꯛ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯑꯣꯖꯥ ꯑꯣꯏꯕꯒꯤꯔ ꯅꯪꯁꯨ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯀꯣꯏꯊꯣꯛꯇꯅ ꯂꯩꯔꯤꯁꯦ? ꯃꯈꯣꯜ ꯊꯣꯛꯅ ꯈꯖꯤꯛ ꯅꯣꯛꯆꯩ ꯃꯦꯂꯩ ꯁꯅꯥꯗꯣ ꯇꯝꯉꯥꯟꯕ ꯇꯞꯅ꯫ ꯍꯣꯔꯦꯟ ꯍꯥꯏꯔꯣ ꯃꯔꯣꯜꯗꯣ, ꯅꯪꯅ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯗꯣ꯫ ꯌꯥꯔꯒꯗꯤ ꯑꯊꯨꯕꯗ ꯎꯅꯁꯦ꯫ ꯌꯥꯕꯕꯨꯗꯤ꯫ ꯅꯨꯄꯤ ꯃꯍꯥꯛꯅ ꯋꯥ ꯑꯗꯨꯕꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥ ꯊꯥꯒꯣꯏꯗꯣ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯄꯗꯨꯗ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯀꯣꯜꯗꯣ ꯄꯥꯈꯠꯄ ꯀꯩꯑꯣꯏ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯛꯏ꯫ ꯀꯣꯜ ꯑꯗꯨꯅ ꯇꯠꯈꯤꯕꯒꯤ ꯇꯨꯠ ꯂꯥꯎꯕ ꯃꯈꯣꯜ ꯑꯗꯨꯗ ꯇꯝꯉꯥꯟꯕꯗꯣ ꯅꯥꯀꯣꯡꯗꯒꯤ ꯇꯞꯅ ꯐꯣꯟ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯁꯀ꯭ꯔꯤꯟ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯇꯞꯅ ꯍꯥꯏ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯍꯩꯅꯕꯤꯁꯦ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯐꯥꯔꯕꯁꯨ ꯐꯥꯎꯕ ꯇꯧꯏ꯫ ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯪꯕꯨ ꯑꯗꯨꯛ ꯌꯥꯝ ꯂꯨꯝꯅ ꯅꯨꯡꯁꯤꯅ ꯂꯧꯔꯤꯕ? ꯁꯅꯥ, ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯇꯦꯡꯈꯥꯡ ꯀꯌꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯪꯒꯤ ꯄꯥꯎ ꯐꯥꯎꯅꯗꯦ꯫ ꯇꯁꯦꯡꯅ ꯃꯄꯣꯛ ꯑꯁꯤ ꯎꯅꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯀꯩꯕꯨ ꯈꯜꯂꯤꯕꯅꯣ ꯍꯦꯛꯇ ꯊꯦꯡꯅꯍꯜꯂꯤ꯫ ꯑꯋꯥꯡꯃꯆꯥ ꯂꯦꯝꯅ ꯃꯥꯡꯗꯕꯒꯨꯝ ꯋꯥꯗꯨꯅꯇ ꯂꯥꯛꯂꯕ ꯅꯪꯉꯩꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯄꯟꯊꯨꯡ ꯌꯧꯗꯨꯅ ꯏꯀꯥꯏꯕ ꯄꯤꯁꯤꯀꯣ꯫ ꯃꯥꯏꯊꯤꯕ ꯃꯍꯥꯛꯄꯨ ꯅꯪꯉꯩ ꯆꯪꯗꯨꯅ ꯑꯃꯠꯇ ꯑꯣꯏꯗꯨꯅ ꯁꯅꯥ꯫ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯥꯒꯤ ꯆꯤꯌꯔꯗꯨꯗ ꯉꯥꯊꯗꯨꯅ ꯂꯩ꯫ ꯑꯋꯥꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯀꯥꯎꯏ꯫ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯒꯦ ꯍꯥꯏꯕ ꯃꯉꯣꯟꯗ ꯆꯪꯗꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯥꯅ ꯀꯥ ꯃꯅꯨꯡ ꯆꯪꯂꯛꯄꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯇꯍꯥ ꯇꯍꯥ ꯀꯣꯜꯗꯨ ꯀꯛꯄꯗꯨꯕꯨ ꯎꯔꯒ ꯀꯩꯁꯨ ꯈꯜꯂꯝꯗ꯭ꯔꯕꯁꯨ ꯆꯤꯡꯅꯕ ꯌꯥꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯆꯤꯡꯅꯩ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤ ꯀꯨꯏꯔꯦ ꯅꯍꯥꯟ ꯃꯈꯩ ꯎꯗꯕꯅꯤ꯫ ꯑꯃꯗꯤ ꯉꯔꯥꯡ ꯅꯍꯥꯟ ꯈꯨꯜ ꯑꯁꯤꯗ ꯇꯝꯉꯥꯟꯕ ꯂꯥꯛꯀꯃꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤꯁꯨ ꯇꯥꯔꯕꯅꯤ꯫ ꯊꯥꯒꯣꯏ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯠꯇꯦ, ꯍꯜꯂꯛꯑꯦ ꯍꯥꯏꯔꯗꯤ ꯅꯪꯕꯨ ꯃꯄꯥꯟ ꯃꯩꯒꯁꯦ ꯈꯔ ꯊꯥꯡꯒꯠꯇꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯅꯕ ꯇꯧꯔꯝꯃꯨ ꯌꯥꯗ꯭ꯔꯣ? ꯐꯃꯨꯡꯗꯨꯗ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯗꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯗ꯭ꯔꯃꯤ ꯅꯪꯕꯨ ꯏꯕꯦꯝꯃ? ꯋꯥꯗꯦꯗ ꯏꯃꯥ, ꯑꯩꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯒꯦ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗ ꯔꯨꯕ ꯀꯣꯜ ꯑꯃ ꯂꯥꯛꯄꯗ ꯋꯥꯔꯤ ꯁꯥꯟꯅꯊꯣꯛꯑꯒ ꯂꯩꯔꯕ ꯁꯠ ꯍꯦꯛꯇ ꯊꯝꯒꯦꯗꯣ ꯉꯝꯗ꯭ꯔꯕ꯫ ꯍꯩꯅ ꯁꯤꯡꯅ ꯃꯃꯥꯅ ꯆꯤꯡꯅꯗꯕ ꯃꯑꯣꯡꯗ ꯃꯦꯂꯩ ꯁꯅꯥ ꯃꯍꯥꯛꯅ ꯇꯞꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯆꯤꯡꯅꯔꯝꯕꯗꯨꯃꯗꯤ ꯀꯣꯛꯂꯦ ꯃꯃꯥ ꯊꯥꯒꯣꯏꯗꯣ꯫ ꯍꯣꯏ ꯍꯣꯏ, ꯐꯔꯦꯁꯦ ꯐꯔꯦꯁꯦ꯫ ꯅꯕꯨꯡ ꯍꯣꯏ ꯅꯄꯥ ꯍꯣꯏꯁꯨꯅꯦ ꯊꯕꯛ ꯆꯠꯅꯈꯤꯕꯗꯣ ꯍꯟꯅꯔꯛꯑꯅꯤ꯫ ꯅꯪꯁꯨ ꯋꯥꯕꯨꯗꯤ ꯋꯥꯔꯝꯃꯅꯤ꯫ ꯏꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯇꯧꯔꯛꯑꯣꯀꯣ, ꯑꯗꯨꯒ ꯄꯣꯊꯥꯔꯣ꯫ ꯐꯝꯗꯅ ꯂꯩꯔꯅꯨꯀꯣ꯫ ꯃꯆꯥꯗ ꯑꯁꯦ ꯍꯥꯏꯔꯝꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯃꯃꯥꯅ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯇꯞꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯋꯥꯈꯜ ꯑꯃꯗ ꯏꯇꯥꯎ ꯇꯥꯎꯏ꯫ ꯈꯜꯂꯤ ꯋꯥꯈꯜ ꯑꯗꯨꯗ ꯁꯨꯝꯅ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯂꯦꯝꯅ ꯇꯥꯔꯗ꯭ꯔꯥ? ꯃꯥꯅ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯕꯅꯤꯅ ꯃꯥ ꯑꯩꯉꯣꯟꯗ ꯍꯥꯟꯅꯒꯨꯝ ꯈꯟꯗ꯭ꯔꯕꯅꯤ, ꯅꯠꯇ꯭ꯔꯒ ꯃꯆꯟ ꯑꯃꯒꯨꯝ ꯆꯝꯅ ꯈꯜꯂꯤꯕ꯭ꯔꯥ? ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯤ ꯃꯥꯕꯨ ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯤꯕ? ꯑꯣꯟꯊꯣꯛꯏꯗ ꯑꯩꯁꯦ꯫ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯑꯃꯨꯛꯁꯨ ꯃꯇꯣꯝꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯆꯩ꯫ ꯃꯇꯣꯝꯇ ꯑꯃꯨꯛ ꯁꯥꯎꯅꯤꯡꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯁꯧꯔꯥꯡꯅꯅ ꯐꯠꯇꯦꯗꯀꯣ ꯑꯁꯦꯡꯕ ꯅꯪꯅ ꯐꯠꯇꯕꯁꯦ꯫ ꯊꯥꯏꯅꯗꯒꯤ ꯑꯣꯠꯂꯛꯄꯁꯦ ꯄꯦꯟꯗ꯭ꯔꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯠꯂꯤꯕꯅꯦꯕ꯫ ꯅꯪꯀꯣ, ꯅꯪ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ꯫ ꯅꯠꯇꯦ ꯅꯠꯇꯦ, ꯑꯩꯅ ꯂꯣꯏꯅ ꯑꯔꯥꯟꯕꯅꯤ꯫ ꯀꯩꯒꯤ ꯑꯩꯅ ꯃꯥꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯔꯤ? ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯕꯁꯦ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯩꯗꯤꯕꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯇꯨꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯇꯧꯅꯅꯕ ꯍꯥꯏꯗꯅ ꯃꯦꯂꯩ ꯁꯅꯥ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯥꯆꯪꯂꯛꯄꯒꯤ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕ ꯂꯣꯏꯔꯕ ꯐꯥꯎꯕ ꯃꯆꯥꯅ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯇꯕ ꯃꯃꯥ ꯃꯥꯙꯕꯤꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯑꯗꯨꯅ
ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯆꯥꯕꯨ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯒꯦꯠ ꯂꯣꯝꯗ ꯑꯃꯨꯛ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯝꯅ ꯆꯔꯥꯡꯅꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯒꯦꯠ ꯂꯣꯝꯗꯒꯤ ꯃꯄꯨꯔꯣꯏꯕ ꯃꯦꯘꯗꯨ ꯆꯪꯂꯛꯏ ꯍꯥꯏꯅ ꯃꯦꯘꯗꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ ꯀꯩꯗꯧꯔꯒꯦꯅꯦ ꯃꯃꯥ ꯑꯗꯨꯛ ꯆꯔꯥꯡꯅꯅ ꯂꯩꯔꯤꯕꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯄꯥ ꯅꯆꯥꯅꯨꯄꯥꯗꯣ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯋꯥꯅꯤ ꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯇꯧꯕ ꯐꯣꯟꯗꯨꯁꯨ ꯄꯥꯏꯗꯦ ꯀꯣꯜ ꯕꯦꯛꯁꯨ ꯇꯧꯔꯛꯄ ꯅꯠꯇꯕ ꯑꯩꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯗ꯭ꯔꯤꯉꯩꯗ ꯇꯧꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯑꯗꯨ ꯐꯥꯎꯕ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯦ ꯏꯁꯦ ꯅꯪ ꯁꯨꯕ ꯑꯁꯣꯝꯒꯤ ꯌꯨꯝꯗ ꯀꯔꯤꯒꯤ ꯆꯠꯇꯣꯏꯅꯣ ꯃꯔꯝ ꯂꯩꯇꯅ ꯄꯪꯆꯠꯇ ꯆꯠꯄ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯆꯤꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯍꯜꯂꯛꯏꯕꯁꯦ ꯑꯁꯣꯝꯗꯒꯤꯅꯤ ꯃꯥ ꯂꯥꯛꯍꯧꯕ ꯎꯗꯦꯀꯣ ꯀꯅꯥꯅ ꯈꯪꯕꯅꯣ ꯂꯝꯕꯤꯗ ꯊꯩꯅꯗꯅ ꯆꯠꯄ ꯑꯣꯏꯔꯝꯂꯗꯤ ꯅꯪꯅ ꯈꯪꯕ ꯅꯠꯇꯦ ꯅꯍꯥꯟꯁꯨ ꯆꯠꯂꯒ ꯂꯩꯔꯝꯃꯤꯗꯨꯅꯤ ꯑꯩꯈꯣꯏ ꯂꯣꯌꯥꯒ ꯁꯤꯟꯅꯔꯒ ꯇꯧꯗꯅꯅꯦ ꯆꯥꯛꯀ ꯆꯥꯔꯒꯅꯤ ꯃꯄꯥꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯝꯗ ꯍꯜꯂꯛꯏꯕꯗꯣ ꯏꯉꯛꯉꯛꯅ ꯈꯪꯅꯤꯡ ꯌꯦꯡꯉꯤ ꯃꯦꯘꯗꯨ ꯍꯥꯏꯔꯛꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨꯗ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕꯗꯨꯅ ꯀꯩꯒꯤ ꯅꯠꯇꯦ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯈꯨꯡꯒꯪꯂꯣꯝꯗ ꯆꯠꯀꯅꯨ ꯍꯥꯏꯕꯗꯨ ꯆꯠꯂꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕꯗꯥꯏꯅꯦ ꯀꯔꯤꯒꯤ ꯋꯥꯁꯛ ꯑꯗꯨꯕꯨ ꯊꯨꯒꯥꯏꯗꯨꯅ ꯃꯥꯗꯤ ꯆꯠꯂꯤꯕ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅ ꯃꯥꯙꯕꯤꯗꯨ ꯒꯝ ꯂꯩꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ ꯃꯦꯘ ꯃꯍꯥꯛꯁꯨ ꯂꯥꯛꯇꯨꯅ ꯅꯥꯀꯜ ꯂꯣꯏꯔ ꯐꯝꯊꯩ ꯃꯥꯙꯕꯤꯗꯨ ꯏꯄꯣꯝ ꯄꯣꯝꯅ ꯂꯩ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯃꯦꯘ ꯇꯞꯅ ꯉꯥꯏꯈꯣ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯥꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯄꯒꯤ ꯅꯤꯡꯊꯤꯅ ꯍꯪꯕ ꯌꯥꯗꯕ꯭ꯔꯣ ꯍꯥ ꯅꯇꯣꯝꯇ ꯁꯥꯎꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯒꯦ ꯋꯥꯁꯛ ꯊꯨꯒꯥꯏꯕ ꯃꯈꯩ ꯆꯠꯂꯤꯕꯗꯣ ꯃꯔꯝ ꯂꯩꯇꯕ ꯍꯧꯅꯗꯦꯀꯣ ꯃꯃꯥ ꯍꯣ ꯃꯁꯤꯗꯅꯤ ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯦ ꯀꯔꯤ ꯑꯃꯨꯛ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ ꯑꯩꯅ ꯄꯥꯝꯗꯕ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯎꯅꯕ ꯆꯠꯂꯤꯕ꯭ꯔꯥ ꯅꯧꯅ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯕ꯭ꯔꯥ ꯈꯪꯗꯦ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯃꯉꯣꯟꯗ ꯑꯍꯣꯡꯕ ꯈꯔ ꯎꯕ ꯉꯝꯃꯤ ꯑꯩꯅ ꯃꯦꯘ ꯇꯨꯃꯤꯟꯅ ꯂꯩ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯤ ꯃꯥꯙꯕꯤ ꯃꯥꯗꯤ ꯃꯄꯤ ꯏꯔꯥꯗꯨꯝ ꯆꯦꯜꯂꯤ ꯃꯄꯥ ꯏꯕꯨꯡꯉꯣꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕ ꯇꯧꯒꯅꯨꯗ ꯃꯃꯥ ꯇꯁꯦꯡꯕ ꯑꯃ ꯈꯪꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯕꯗꯤ ꯌꯥꯗꯦ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯗꯨꯒ ꯑꯗꯨꯗꯤ ꯅꯪ ꯄꯥꯎ ꯑꯁꯦ ꯑꯩꯈꯣꯏ ꯂꯣꯌꯥꯗ ꯁꯤꯟꯅꯔꯒ ꯍꯥꯏꯈꯣ ꯃꯥꯅ ꯌꯨꯝꯂꯣꯝꯗ ꯂꯥꯛꯄꯗ ꯅꯨꯄꯤꯗꯨꯒ ꯎꯅꯩ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯣꯏ ꯃꯄꯥ ꯑꯩ ꯍꯣꯔꯦꯟ ꯅꯤꯡꯊꯤꯅꯅꯦ ꯑꯩꯈꯣꯏ ꯁꯤꯂꯥꯗ ꯋꯥꯔꯤ ꯇꯧꯔꯒꯦ ꯀꯔꯝꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯕꯅꯤꯗ ꯆꯍꯤꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯅꯨꯄꯤ ꯑꯐꯕ ꯑꯃ ꯊꯤꯔꯒ ꯂꯨꯍꯣꯡꯕꯤꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯝꯉꯥꯟꯕꯗꯨ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯆꯧꯕꯗꯨ ꯁꯨꯃꯥꯡꯗꯨꯗ ꯈꯥꯝꯃꯤ ꯃꯆꯥ ꯍꯜꯂꯛꯄꯗ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯂꯤ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏꯅ ꯄꯨꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯇꯝꯉꯥꯟꯕꯗꯨ ꯃꯥꯒꯤ ꯕꯦꯒ ꯑꯆꯧꯕꯗꯨꯃ ꯌꯥꯟꯗꯨꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯁꯤꯕꯣ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯙꯕꯤꯗꯨ ꯃꯆꯥꯗ ꯂꯥꯛꯊꯔꯛꯏ ꯅꯠꯇꯦ ꯅꯪꯒꯤ ꯐꯣꯟꯗꯨ ꯀꯗꯥꯏꯗ ꯊꯝꯒꯦ ꯍꯥ ꯑꯩꯅ ꯑꯗꯨꯛ ꯌꯥꯝꯅ ꯇꯧꯕ ꯀꯣꯜꯗꯨꯕꯨ ꯅꯪꯅ ꯄꯥꯏꯗ꯭ꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯃꯤ ꯇꯥꯗꯕꯩꯅꯤ ꯒꯥꯔꯤ ꯊꯧꯔꯤꯉꯩꯗ ꯐꯣꯟ ꯂꯥꯛꯄꯗꯨ ꯇꯥꯗꯦ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯋꯥꯕꯒ ꯏꯃꯥ ꯑꯩꯉꯣꯟꯗ ꯇꯦꯟꯁꯟ ꯑꯃ ꯍꯥꯞꯄꯛꯀꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯒꯝ ꯆꯪꯈꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏꯁꯨ ꯏꯃꯨꯡꯂꯣꯝꯗ ꯃꯆꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯣꯟꯊꯔꯕ ꯄꯨꯛꯅꯤꯡꯅ ꯍꯪꯉꯤ ꯀꯔꯝꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯎꯂꯦꯟ ꯅꯪꯂꯕ ꯎꯄꯥꯜꯅ ꯀꯣꯔꯧꯒꯤ ꯃꯉꯥꯜ ꯉꯥꯏꯕꯒꯨꯝ ꯋꯥꯔꯕ ꯊꯃꯣꯏ ꯑꯗꯨꯅ ꯄꯥꯝꯃꯤ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯃꯊꯦꯜ ꯑꯃ ꯅꯧꯅ ꯌꯦꯅꯤꯡ ꯆꯣꯡꯕ ꯑꯥꯎꯠꯁꯥꯏꯗꯇ ꯂꯩꯔꯤꯉꯩ ꯊꯕꯛ ꯆꯤꯜꯂꯤꯉꯩ ꯑꯁꯨꯝꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯕ ꯇꯧꯗꯦ ꯑꯗꯨꯕꯨ ꯊꯕꯛ ꯀꯣꯝꯗꯨꯅ ꯌꯨꯝꯗ ꯂꯩꯔꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯣꯏꯅ ꯄꯤꯛꯁꯤꯜꯂꯤ ꯔꯨꯝ ꯑꯗꯨꯒꯤ ꯇꯦꯔꯦꯁ ꯑꯗꯨꯗ ꯆꯍꯤ 2ꯒꯤ ꯃꯆꯥꯗꯨ ꯄꯝꯗꯨꯅ ꯍꯟꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯂꯩꯔꯤ ꯄꯨꯋꯥꯡꯕꯗꯨ ꯉꯁꯤꯗꯤ ꯊꯥꯅꯤꯜ ꯑꯣꯏꯕꯒꯤ ꯑꯃꯛꯄ ꯂꯩꯇꯅ ꯊꯣꯛꯂꯤꯕ ꯊꯥꯖꯃꯥꯕꯨ ꯌꯦꯡꯗꯨꯅ ꯎꯏꯊꯔꯕ ꯃꯆꯥ ꯑꯗꯨꯒꯤ ꯅꯪꯒꯟ ꯑꯗꯨꯗ ꯈꯨꯠ ꯑꯗꯨꯅ ꯄꯣꯞ ꯊꯥꯗꯨꯅ ꯇꯨꯝꯕ ꯁꯨꯝꯕꯤꯔꯤ ꯆꯍꯤ 30 ꯈꯔ ꯍꯦꯜꯂꯦ ꯑꯗꯨꯕꯨ ꯎꯕꯗꯗꯤ ꯌꯪ ꯑꯣꯏꯔꯤ ꯕꯣꯗꯤ ꯍꯥꯏꯔꯦ ꯃꯁꯀꯨꯂꯔ ꯍꯤꯌꯔ ꯁ꯭ꯇꯥꯏꯜ ꯍꯥꯏꯔꯦ ꯃꯇꯝꯒꯤ 6 ꯐꯤꯠ ꯋꯥꯡꯂꯕ ꯍꯥꯏꯠ ꯑꯗꯨꯒ
ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯅꯨꯄꯤ ꯊꯤꯔꯝꯃꯤ ꯍꯥꯏꯕ ꯈꯪꯉꯣꯏ꯫ ꯃꯇꯥꯡ ꯃꯇꯝꯅ ꯌꯥꯗ꯭ꯔꯗꯨꯅ ꯉꯟꯅ ꯅꯨꯄꯤ ꯊꯤꯈꯤꯕꯅꯤ꯫ ꯆꯍꯤ 4 ꯐꯥꯈ꯭ꯔꯕꯅꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯊꯥꯔꯤꯛꯀꯗꯨꯅ ꯂꯩꯈꯤꯗꯕꯗꯨ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯃꯆꯥ ꯑꯁꯤꯃꯗꯤ ꯂꯩꯔꯤ꯫ ꯄꯨꯋꯥꯡꯕ ꯇꯞꯅ ꯍꯥꯏ ꯑꯁꯨꯝꯅ ꯊꯥꯖ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ, ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯩꯃꯨꯛ ꯃꯇꯤꯛ ꯆꯥꯗꯕ ꯅꯨꯄꯥꯁꯤ ꯂꯩꯔꯝꯃꯣꯏ ꯊꯥꯔꯤꯛ꯫ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯁꯥꯎꯗꯨꯅ ꯅꯆꯥ ꯑꯃꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯅꯪꯕꯨ ꯀꯧꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯂꯩꯔꯒꯅꯤ ꯅꯤꯡꯉꯝꯗꯅꯗꯕ ꯃꯄꯣꯛ ꯑꯁꯤꯅ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ꯫ ꯅꯪꯒꯤ ꯑꯔꯣꯏꯕ ꯊꯧꯔꯝ ꯑꯗꯨ ꯐꯥꯎꯕ ꯑꯩꯅ ꯌꯧꯈꯤꯗꯦꯀꯣ ꯍꯥꯏꯅ ꯃꯗꯨ ꯈꯟꯕꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯔꯧꯗꯨꯅ ꯂꯩꯔꯦ ꯏꯁꯥꯅ ꯏꯁꯥꯕꯨ꯫ ꯑꯗꯨꯕꯨ ꯊꯥꯔꯤꯛ, ꯑꯩ ꯅꯪ ꯅꯠꯇꯕ ꯀꯅꯥ ꯑꯃ ꯅꯪꯒꯤ ꯑꯍꯥꯡꯕ ꯑꯁꯤꯕꯨ ꯃꯦꯟꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯍꯟꯅ ꯌꯦꯡꯂꯨ꯫ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯒꯅꯤ꯫ ꯃꯇꯤꯛ ꯆꯥꯕ ꯃꯄꯥ ꯍꯥꯏꯕꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯉꯥꯊꯗꯨꯅ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯎꯏꯗꯨꯅ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯇꯞꯅ ꯅꯣꯟꯈꯠꯂꯛꯇꯨꯅ ꯃꯃꯤꯠ ꯑꯗꯨꯕꯨ ꯅꯣꯏꯗꯨꯅ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯆꯥꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯕꯗꯨꯕꯨ ꯎꯔꯒ ꯄꯨꯋꯥꯡꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯄꯄꯥꯗ ꯃꯨꯟꯅ ꯌꯦꯡꯉꯗꯤ? ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨ ꯆꯍꯤ 2 ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯅꯨꯡꯁꯤꯅꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝ ꯃꯄꯥꯗ ꯑꯃꯨꯛ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯉꯥꯊꯈ꯭ꯔꯦ꯫ ꯄꯨꯋꯥꯡꯕ ꯇꯞꯅ ꯍꯥꯏ ꯃꯆꯥꯗꯨꯅ ꯇꯥꯖꯁꯅꯨ ꯍꯥꯏꯕꯒꯨꯝ, ꯕꯦꯝꯃ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯤ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕꯤ ꯑꯉꯥꯡ ꯑꯣꯏꯒꯗꯧꯕꯅꯤ꯫ ꯂꯝ ꯍꯦꯟꯕ ꯌꯥꯗꯦ꯫ ꯕꯣꯕꯣꯛꯅ ꯍꯥꯏꯕꯗ ꯅꯤꯡꯉꯥꯏ ꯇꯧꯕ ꯌꯥꯗꯦ꯫ ꯄꯄꯥꯅ ꯍꯥꯏꯔꯤꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ? ꯃꯄꯥꯅ ꯃꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯃꯄꯥꯗ ꯑꯃꯨꯛ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯒ ꯇꯞꯅ ꯀꯧꯔꯛꯏ, ꯄꯄꯥ꯫ ꯍꯧꯅꯦ, ꯀꯩ ꯍꯥꯏꯒꯦ ꯏꯆꯥꯊꯣꯏꯕꯤ? ꯅꯣꯛꯁꯤꯟꯅꯩ ꯑꯉꯥꯡꯗꯨ ꯄꯨꯋꯥꯡꯕ ꯇꯞꯅ ꯃꯈꯥ ꯇꯥꯏ, ꯅꯪꯕꯨ ꯄꯄꯥ ꯅꯨꯡꯁꯤꯕ꯭ꯔꯅꯤ ꯏꯆꯥꯊꯣꯏꯕꯤ? ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯄꯨꯋꯥꯡꯕꯒꯤ ꯃꯃꯥ ꯂꯩꯁꯅꯥꯗꯨ ꯇꯨꯡꯂꯣꯝꯗꯒꯤ, ꯆꯥꯛꯈꯨꯝꯗꯒꯤ ꯅꯪꯒꯤ ꯀꯥ ꯐꯥꯎꯕ ꯂꯥꯛꯄꯗ ꯋꯥꯕꯅ ꯑꯃꯨꯛ ꯇꯣꯏꯕ꯫ ꯋꯥ ꯍꯩꯔꯛꯂꯤꯕꯗꯨ ꯇꯥꯔꯒ ꯄꯨꯋꯥꯡꯕ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯋꯥꯕꯅꯤ ꯀꯩꯗꯧꯕꯩ ꯀꯔꯩꯅꯣ? ꯑꯗꯨꯝ ꯀꯨꯝꯃꯛꯀꯗꯧ ꯂꯩꯔꯁꯤꯗ꯫ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯁꯦ꯫ ꯅꯄꯥꯅ ꯆꯥꯗꯤ ꯁꯨꯡꯀꯨꯝ ꯀꯨꯝꯃꯛꯇꯦ꯫ ꯑꯗꯨꯗ ꯑꯩꯁꯨꯅꯦ ꯏꯁꯨ ꯊꯣꯏꯕꯤꯁꯦ ꯇꯨꯝꯈ꯭ꯔꯕꯣꯏ ꯈꯜꯂꯨꯔꯦ꯫ ꯀꯗꯥꯏ ꯁꯨꯊꯣꯏꯕꯤ, ꯕꯨꯕꯣꯛꯀꯤ ꯊꯣꯏꯊꯣꯏꯕꯤ ꯀꯗꯥꯏꯅꯣ? ꯃꯕꯣꯛꯅ ꯃꯥꯕꯨ ꯀꯧꯔꯛꯄꯗ ꯃꯕꯣꯛꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄꯝꯃꯣ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯗꯨ ꯇꯤꯡꯊꯣꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯇꯨꯅ, ꯌꯥꯗꯦ ꯕꯦꯝꯃ, ꯄꯄꯥꯅ ꯄꯝꯗꯣꯏꯅꯤ꯫ ꯕꯨꯕꯣꯛꯁꯦ ꯑꯌꯨ ꯅꯥꯔꯤꯕꯅꯤ꯫ ꯑꯉꯥꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯇꯞꯅ, ꯑꯉꯥꯡꯁꯤꯡ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤꯅꯦ ꯇꯨꯝꯅꯤꯡꯕꯅ ꯅꯤꯡꯉꯥꯏ ꯇꯧꯔꯅꯤ꯫ ꯆꯥꯛ ꯂꯣꯏꯍꯧꯔꯕꯅꯤ꯫ ꯆꯥꯛ ꯈꯔ ꯄꯤꯖꯅꯕ ꯇꯧꯁꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯀꯤꯆꯟ ꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯛꯈꯨꯝ ꯄꯥꯟꯅꯕꯤ ꯃꯦꯝꯆꯥ ꯑꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯂꯣꯏꯗꯨꯅ ꯊꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯋꯥꯡꯕꯗꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯂꯥꯛꯄꯗꯨꯕꯨ ꯎꯔꯒ, ꯑꯉꯥꯡ ꯄꯝꯕꯒ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯅꯦ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯁꯦ꯫ ꯏꯅꯝꯆꯥ, ꯑꯩꯁꯦ ꯃꯄꯥꯅꯤ ꯀꯥꯎꯔꯕꯣ? ꯄꯨꯟꯅꯃꯛ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯇꯩꯅ ꯄꯝꯒꯦ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯕꯁꯨ ꯑꯉꯥꯡ ꯑꯁꯤꯁꯨ ꯃꯦꯝꯆꯥꯅ ꯄꯝꯒꯦ ꯍꯥꯏꯕꯗꯤ ꯌꯥꯏ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯂꯩꯃꯤꯟꯅꯕ ꯑꯃ ꯑꯣꯏꯕꯒꯤ꯫ ꯑꯗꯨꯅ ꯇꯞꯅ, ꯊꯣꯏꯕꯤ ꯂꯥꯛꯑꯣ ꯑꯩ ꯑꯃꯨꯛ ꯄꯝꯒꯦꯁꯦ, ꯑꯗꯨꯒꯅꯦ ꯃꯃꯝ ꯆꯥꯅꯕ꯫ ꯅꯤꯡꯉꯥꯏ ꯇꯧꯗ ꯑꯉꯥꯡꯗꯣ ꯍꯔꯥꯎ ꯌꯥꯔꯝꯃꯤ꯫ ꯃꯦꯝꯆꯥ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯃꯤ꯫ ꯏꯅꯝꯁꯦ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯕꯤꯔꯣ꯫ ꯑꯩ ꯊꯣꯏꯕꯤꯁꯦ ꯆꯥꯛ ꯏꯟꯖꯔꯒꯦ꯫ ꯅꯤꯡꯊꯦꯝ ꯆꯥꯛꯇꯨ ꯆꯥꯊꯣꯛꯑꯣꯀꯣ꯫ ꯀꯨꯏꯔꯝꯃꯅꯤ ꯌꯨꯝꯒꯤ ꯆꯥꯛ ꯏꯟꯁꯥꯡꯒ ꯆꯥꯗꯕ꯫ ꯅꯪꯅ ꯑꯃꯨꯛ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ? ꯏꯅꯝꯆꯥ, ꯍꯟꯗꯛꯇꯤ ꯈꯔ ꯀꯨꯏꯅ ꯂꯩꯅꯤ꯫ ꯏꯃꯥꯁꯨ ꯃꯁꯥ ꯁꯣꯜꯂꯤ, ꯁꯨꯇꯤ ꯈꯔ ꯀꯨꯏꯅ ꯂꯧꯔꯛꯄꯅꯤ ꯑꯩꯅ꯫ ꯍꯣꯏ ꯑꯗꯨꯝꯍꯥꯏꯅ ꯇꯧꯔꯗꯤ ꯐꯩꯗꯅ꯫ ꯆꯥꯊꯣꯛ꯫ ꯑꯩ ꯊꯣꯏꯕꯤꯁꯦ ꯆꯥꯛ ꯄꯤꯖꯔꯒꯦ꯫ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯀꯣꯟꯅ ꯅꯤꯡꯊꯤꯅ ꯁꯥꯟꯅꯔꯁꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯨ ꯆꯥꯛ ꯆꯥꯔꯤꯕꯗꯣꯝꯗ ꯄꯨꯛꯅꯤꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯅꯒ ꯊꯦꯡꯂꯛꯄꯒ